Assalamualaikum warahmatullahi wabarakatuh. Mamang video singda adugum laba yamna kanaraba sunnat oiba thabak sing ekhoina takhre. Masig video sida atopa ekhoi pumnamakna nungtigi tawbada yawriba thabak sing amagi manungdagi sunnat oiba thabak ama panjari. Hariba adudi ekhoina yumda changba matamda pangthokadaba sunnat sing aduni. Hariba sunnat sing asi अखोई पुनमक मपुंग फाना तामिनसे अमदी हारिबा सिंग असिदा अखोइना नुंगती खुदिंगी अमल तौबा ngamnaba hotnaminasi yumda changba matamda sunat mari pangthokadabani hairiba sunat sing adudi ahanbada yumda changba matamda dua soladuna changadabani ani subada yumda changdringai gi mamangda ayaba lauraga natragana khau themlaga natragana thong thillaga पाव खंगन गदबनी अहम सुबदा अहान बदा येत की खोंग नहाना युमद चंगदबनी मरी सुबदा युमद लेरब म्यूसिंग अदुदा सलाम तौगदबनी असिगुमना अखोइनि युमदगी थोकप मतमदसु सुन्नत अहुम पांगथोकदबनी हाइरब सुन्नत सिंग अदुदी अहान बदा युमद थोकद्रिंगैगी ममांगदा युमग म्यूसिंगदा सलाम तौरदुनु थोकदबनी अनि सुबदा yumdagi thokpa matamda ahanbada oigi khongna hana mapanda thangdokadabani ahum subada yumdagi thokpagi duha sungadabani Allah Ta'ala na ikhoi pumnamakpu hariba sunna sing asida mapung fana amal tawhanbiba ngambagi pangal pinabiba uisanu mathangi video da atoppa thabak amage sunna sing loina na thingnarasi. Assalamu alaikum wa rahmatullahi wa barakatuh.